ELITETV की Manipuri pau meeting target singbo usamni hasna taramnoksari hojik mapung oiba pau mem da sanok na pejari drug user singbu tathi tawaina tobiba madi nam haduna rehabilitation center singta thamjin basina layeng pathap sathar po matamda khudongsa da madi suicidal tendency changbo hengalakli haina community alliance for drug uses and appropriate practice CADAP ki president takelambam Rajiv Kumar Fonglokre wafom base social welfare department Mamta Health Institute for Mother and Child Mamta HIMC amadi community alliance for drug uses and appropriate practice CADAP putna khusamantuna psychiatry department RIMS ki Dr. Kamal Holda pangthokiba rehabilitation center singi oiba capacity building of drug rehabilitation center addressing rights and HIV hepatitis haiba thorom mamada dissemination meeting amaga loinana launch tawgi thoromda phongtokibani Zenems ki medical superintendent Dr. KH Lokesor DHS Imphal ki senior public health specialist Dr. Rk Mamta HIMC ki senior regional manager Sumit Basu amadi community network for empowerment Kongi president Rk Nalinikanta Hariba miyosing asina saruyaduna pangthokiba thoromaduda takelambam Rajiv Kumar na makha taraduna laibag asigi northeast thangba state sing asida leiriba drug users sing amadi yenthokhre singbu makoigi lamsata sendokpiduna afaba lambi amada purakna bakonabagi mahut criminal amagum tathi tawaina tawbiba amadi nam haduna rehabilitation center da thamjin basina center da leirabasu layengba matamda wana thokpa amadi suicidal tendency gi chang wanghalli maram asina nisha sijinariba singbu makoigi miyoiba mo oibagi hak manghandana afaba lambi amada punna puraknaba wanaba mathau tai haiki masida natana ngasi launch story ba capacity building gi thorom masigi manung channa tongan ba rehabilitation center singda expert kayana makhoi gi right sing amadi HIV hepatitis ki maramda pangthokani haiki baga loinana asigumlaba mamal yamlaba thorom masibu mai pakna pangthokna ba honabada achobo mateng panglakiba mamta HIMC amadi social welfare department ani fusu thagat pa phongdoki Masih pantau juga capacity building program di launch story ba yamna mating pangbirpa Mamta. We really like to thank Mamta for supporting this capacity building and Department of Social Welfare. Kami thankful oi sumber initiative kama Manipur da ay pada nadarkar laiba sumber capacity building da mating pangbirpa je tasenge ama takat seningar oi kai kita matta akoi na sige atopa documentation gi oi ba digi counseling gi ethics gi oi ba sumber me amje tawdagai akhona right ki oiba tawisi karigino harga di tasena Manipur ki scenario de yengora di koi drug users chinau jingje moi ke hak khongbaw na se tatana koi pen media de sumaya ma hatingena thengna bi busi yong ni Punjab ki maming leraba institute amu uriba Gulzar group of institutions GGI khana Punjab ta tongan ba field sing da mahi tamliba Manipuri sing na ningol chako bagi thorom ngarang institute asigi man hold the pangthokre thorom adu institute asigi maroi ba thopu ba teaching amadi non teaching staff sing su saruyaki maroi na institute asida tamliba engineering computer science fashion design business hotel management journalism tourism management amadi medical lab ta tamliba ching masung tamgi ningol sina saruyaki achamba sagle nama chamina kibaga loinana magung mokpa singna mabung mokpa singi maike degi ningol singda angam khudol sing tamki Manipur gi yamno top topa masin mokpa ki oiba nungsinaba mari thamba kumhai asi hauki bachai kya dagi pangthok tuna lagli adumak leptuna pangthok ki gani haiki asigumba isa gi nat culture yokhat pa haibasi yamna thagat ingai ni haibaga loinana selilang liba mahiroi singbu thagat pa phongtokki in our way, we coach our marriage system to our home to have a face that in return we give some love. Love in a sense, we give some anything we want. Not their reasons, we know. So that is the bond I wanted to say with every time. Please don't forget your Manipur Police na tongan ba district singda chadhaba operation da tongan ba aina thingkraba lalolup singi active cadre taruk phagatpangamle aina thingkraba lalolup sing adudi RPF PLA ki ama KCP PWG gi ama pripak ki ani amade KCP MFL gi ani ni hairi Revolutionary People's Front People's Liberation Army RPF PLA ki far active cadre adudi brahmachari mayum
Ratan Kumar Sharma chahi nifumdoi atopaming mangal kawi haidi mak masagi mayum hairo part 2 dagi favani haidi Kanglaipak Communist Party Progressive Wing Group ki farba miyo eduna Haubizam Thoibi Devi chahi kuntra manga atopaming Janu kawi haidi loinana Imphal West District ki Thongkong Lakshmi Bazar dagi People's Revolutionary Party of Kanglaipak Pripak ki active cadre ani Thongzam Yaifaba Angom chahi kuntra nanau amadi Oinam Henbasing chahi kontra taret so fagat pangamki amadi Kanglaipak Communist Party MFL ki active cadre ani amasu Kaching District ki Yanglam Tera Pisak Sekmaijin dagi fagat pangamki makoi sing adudi Ilangbam Lamyanba Mitei chahi kun mapal atopaming Abungcha amadi Laisram Indra Kumar Singh chahi kun mangani haidi School ki syllabus sing da Yelhomi Singh ki puwari hapiu haiba hiramda nongmagoiba awareness program ama ngasi Manipur Press Club ki Loktak Phul da pangthokre Kanglaipak Minority Welfare Organization KMWO na sinduna pangthokiba thoramadu ka loinana October mangada Lilong Horibi College da pangthokiba GK competition da makok mathang tarakraba singi manamathum su yenthoki thoramadu da Power Department ki Superintending Engineer ER Muhammad Riazuddin KMWO ki Advisor TH Manihar President MARC Nasir Khan Political Activist Dr. Haubizam Gitazen Mitei Isam ki former President Nongthombam Rajendrona Thorong ki Maruiba Mithung Lenching Oina Saruyaki Thoromadu ka mari lena KMWO ki President Nasir Khan hai Furup amagi Horopham Mayek Seng School Singi Syllabus ta Happy Dabadagi Tungi Mirol Orekadoriba Naha Kayana Makoi ki Horopham Masak Khanglaktrei Horopham Masak Khanglaktaba Ashina Ngasidi Kangkhong Chaiduna Achouba Wathok ama thokli serak sida landam asigi CSO kharana kanglu furup masel khana chainaba thokhanduna kangkhong chainaba thorangli asigumba singsep thariba kaya asi nathaiduna aikoi amaga nungsi chanana laiminna ba hona si hairaduna iramdam asigi puwari lamdam masida hundari ba furup sing karamna laki amadi karamna horki haibado mayek shengna iduna school gi syllabus ta hapinaba apil torki Sagolban AC के MLA Rk IMO की मीटिंग मखादा Sagolban Constituency Progressive Committee ACPC न सिंधुन निंगोल चाको बमदे निंगथमता चंगलपगा परि लेनना अहल ओइरबा नुपी सिंगदा ब्लैंकेट खुदोल तमख्रे MLA Rk IMO मसागी मेमदा ngarang पांथोकिबा अचंबा थोरम मदुदा चही हुंबुत्रा की मथक की अहल ओइरबा इमा चहुम हेनबदा खुदोल सिंग यंथोकी अमदी मिंग पिसिलगलगा सरुक याबल लाकेद्रबा केंद्र सिगी अहल ओइरबी सिंग योइना कमिटी मेंबर्स सिंगी खुथांगदा पिरकलगनी हाइडी अखोइना ngasi honazarapa ngasi pangthon busida hairako yawi mafam tharada as form thagapada tu mami na tein haisese imoda bo tharada buju yawi kaiga palaka su yaw aina hai aina kauzari base lazindi gi meeting nati aina ngasi kauzari base sago banda laiba chahi humra surba adugumba imai sing na no kauzabani ai khoi da bo thadai akoi da bo thadade haidana adugumba lambi da janjalani aina tawriba waqtando lana sakani wana tanana sakhiba tare haidana aina haise Wangbal the Labor Senior Citizens All Age Home Gi Kanalai Sidraba Ahal Singbu Achambu Kudul Tamduna Chakoba Gi Thoram Pangthokre Ahalaman Singbu Mikup Kharadang Oirabasu Momon Minok Tamhanna Bagi Damal Kangabok the Laipa KM Blooming Higher Secondary School Amasung MMRC Unity Park Kangabok ki Founder Chairman Kondrapam Menjor Mangang Amadi Mahaki Mung Manung Singh Sinduna Chakoba Gi Thoramadu Pangthokibani Ningol Chakoba Gi Senglaba Nungi Oiba Wahan Thok Khangna Lamdamasigi Kwaidagi Chauraba Kumai Sibu Yokat Minasi Haina Kondrapam Menjor Mangang Fongdoki Taksi Kasi Khangna Ahalaman Singbu Luna Tobiba, Senabiba Gitangai Fadaba Lady Haikiba Loinana, Alaman Singi the Monk Makatana Angamatim, Matamatamgi, Mating Pangani Haivagi Wafam Kaya Fondoraki. Luang Apopa Mamikolgi Marirak Suba Production Oina, Rajib Yankomna present Toduna Wahingbam Umbi Susila Laimana, Putoka the Bayatoi Bakain Mintonba, Manipuri Facer Film Gi Fatoni Toromungasi Pantokre, Seloi, Langmai Chindaleba, Sanamahi Kiongi, Lining Call the Pantokiva Togi Toromaduda, Senior Actor Ningthoza, Zevidia Amadi, Film Musiki Producer. Wahingbam Umbi Susila Laimana, Mitunglen Sing Oina Saruyaki. Film Musiki Story Avesana Lukram. Screenplay Momocha Kontauza Mamadi Director Inausa Kundrakpamni Film Sida Suras Nasepam Itoi Oinam Ningthauza J Vidya Unesori Ilabati Nandakumar
amadi manishana chingbana maruiba mamiroi sing hoina tongan basaktam langadori film asigi cinematography efayum nam editor yoimayai mongsaba music director nanau sagolmang makeup ragini amadi chandrimani tharongga mari lenana wangangloi singna manipuri film gi matangda wafam kaya phongdoki